Wamana Basanta Kumar gi wafam yaning da bapongdorok le Wakalon manaba punba kangleipak Wamana hojik Manipur State Assembly chathari basida Education Minister T.S. Basanta Kumar na hojik sisinariba Mitay mayek kuntaret asina puya paba yade aduna nauba expert committee semlagang yengsinaba Director Language Planning and Implementation da expert hanagi list piraknaba made Mitay mayek hena khangba miyoy sing hapchinduna expert committee semnaba order ama thokre haiduna Tha asigi kulumdoida assembly da thamkiba wafam sing adu miyam na maram chadaba miyam gi wakalon mamuta na khangdaba ni lawi haina wamana thadorok pa cherola mana khangalagle cherola sina makha taraduna assembly house da thamkiba bill adu athuba da haibade haujik satharibe assembly asi loidriba phawbage manung da house dagi lokthok pigadaba nei masina laiwa ki achouba irang laknabagi maram oigani haina su phongdorok le wama gi cherola sina hairibade masina laiwa ki achouba irang laknabagi maram oigane Maramdi ngasi mag Manipur laingak na 1958 aduay dagi mitay mayeki akhang hi kaya na mayek lutin semduna laibaki thakta kaya ra khanakraba matungda ayaba puratuna 1978 ta mitay mayek expert committee semduna 1980 da mitay mayeki gazette notification thoktuna 2006 dagi lamdam asigi mahi tampam sangsingda class 1 dagi 2 phawba tamba hawkhiduna ngasi di MA gi thak yawraklaba matam asida hawjik mitay mayek kuntaret asina Puya paba yate haiduna miyambu lana lamjingnaba amade expert committee semlagang yengsinaba thaurangani haina house ta puthorokpa ase angang masagi laingak ngaklon malae karigumba laingak na nampuda committee ga semna bohonaraklabade education minister amade masida maye kuntaret po miyamda lana uhana bohonariba miyoy singna matamadu da thorakpa miyamgi achoba ihawadugi apaphatagi mahi pugadaba nei masi khangna assembly loidriba phawbagi manungda bill adu education minister na withdraw tawgadaba ni haijare Note tauge yadabagi exam thugai ki bani pan phare inquiry tauna bakhangan khre exam nongna pangthokane education minister Council of Higher Secondary Education Manipur na lauba hawjik sathariba 12th exam gi nini chanba numitta exam da note tauge yadi haibagi damak school gi potsai yaikhai thugai ba yauna exam thugai ba da chena bani pan police na phagat khre amarom da thokdok aduga mari lainana inquiry tauna ba education minister T.S. Basanta Kumar na mari lainaba singda khangan khre Thokdok aduna maram oiraga parikya thaba phangkhidraba mara laijadraba mahiroi sing aduge parikya nongna pangthokani haina phongdokre press na phangba pawgi source matungina de thokdok aduga mari lainana faraba mahiroi sing Ekmi Higher Secondary School gi exam center da parikya thariba Azad Higher Secondary School gi mahiroi sing ne ngarang numit jungba matung pung ama taba matamda mahiroi sing adu Yaripok Police Station da surrender tawrakhiba ne loinana Yaripok Police na Makoi gi mathakte FIR ama laukatuna thokdok tuga mari lainana wahong pahong sathanaba phagathkiba nei thokdok aduga mari lainana education minister T.S. Basanta Kumar na phongdokhibada exam center aduda mahiroi kharana bench amasung desk na chingba amanga ta thogankhiba oja amasung mahiroi kaya asogapan nangankhiba thokdok tugi haurakpham karino haiba chapchana thidongnaba mari lainaba singda inquiry sathanaba khangankhre loinana madugi inquiry report adu ngasi ningthokaba numit phawbugi manungda submit tawrakadaba nei Thokdok adu akanba mawongda condemn tawe maduda senariba sing maralgi matungina chapchaba sairak pigane thokdok aduna maram moiraga parikya thaba phangkhidraba mahiroi sing aduge exam nongna pangthokna bohonaga ne Sainik School gi Raman House ki kamari mai chakibagi thokdok adugi matangda su thijinaba khangan khre haide panba yabade Ekmi exam center da note tawge yadabagi mahiroi kharana school gi table chokri amasung desk na singba thugai yai khaiba tawkhibagi thokdok aduda Center adu duty tariba invigilator ama amasung mahiroi taraga nipan wanthaduna laika nakhibane NRFM na ne tha asigi kunmari ge angan banumidang Imphal East ki manung chana laiba kairang khumidok masajid maning laikai dage MD Mustaqim Elias Mikho apokpa MD Manirudin bo nongmai na kablamba do NRFM na nihaina lupa asigi Information and Publicity Secretary sana jawbana thadorok pachero lamana phongdorok leng Plastic inong may pairaga sel khairamba ama fare Plastic inong may pairaga kihan khanganduna railway gi staff singdage sel khaina bohonaramba miyoy ama special commando unit khabai soigi timna ngaranga yukpung mangarom taba matamda mayumdagi fare police dagi fangba pauda faraba miyoy adugi maming Irom Ronaldo Singh chahi kunganithoi apokpa Irom Raja kawe Imphal West District ke haurang khunau mayai lekai dagi ne mahakna mamang chahi ge October thada plastic na saban nongmay ama udlaga railway gi thabak suri ba staff singda sel pigdabani haina demand tawbaga loinana karigumba pidrabade thabak subada seasonariba JCB na chingba gari singmai tharaga ni haina kihan khangan khiba laikhre
फारब मियोय अदु लमसांग पुलिस स्टेशन दा सिनखरे हाइदे कमिटी सेमदुना चिंगी लमदा युम चंगदुना मिटोप खंगदोकपगी थबक हौख्रे चीफ मिनिस्टर लो थुगाइरगा नारोन दा संगसिलगा लमदम असिदा लैसिलिबा मिटोप सिंग खंगदोकपा आइबसिदा लैंगांगना हेनबा मिजेंग थमले खुल दा चंगदुना मिटोप सिंग खंगदोकपगी थबक चथबा हौहनख्रे थबक असि स्टेट सिनबा थुंगना पाकसन्ना चथगनी हाइना चीफ मिनिस्टर नोंथोंबम बिरेना फोंगदोखरे इम्फाल वेस्ट डिस्ट्रिक्ट की मनुंग चनबा संगाइथेलदा लैबा ओलंपियन पार्कता नौना सागतकदुरिबा ट्रेनिंग सेंटर की फिबम यंगसिनबा अमसुंग लांजंग मानबे लोकता चेक दाम सेमगनबा लोइनना इम्फालदगी संगाइथेल फाउरगा कोटलैंड चलिबा लंबी की फिबम यंगसिनबा चटपगा मरी लेनना चीफ मिनिस्टर ना हाई मणिपुर पॉपुलेशन कमीशन सेमनबा ऑर्डर थोखरे खुल-खुलगी ओइना सर्वे तौबगी थबक हौरगा नै कामजोंग तेंगनौपल चांदेल चुरचानपुर न चिंगबा डिस्ट्रिक्ट सिंगदा टीम सिंग खाइदोकलगा युम चंगदुना लैरिबा मियोइसिंग अदु आधार चेक तौबगा लोइनना अकुप मरी मखोंग थिदोकने थबक असि हौनबसु खंगनख्रे रेलवे न इथैसिंग थचिंदुना इकंग मायोकना हनगदौरे पॉलिसी सोइबना इकंग मायोकनबने अम्फा जिरीबाम टू पुल इम्फाल रेलवे लाइन की रेल लंबी सेंबगी थबक चथरिबा सिना इम्फाल वेस्ट की मफम कयादा इसिंग पीरिबा तुरेल सिंग थचिनखिबना मरम ओइदुना लौमी सिंग अमसुंग मियामना इसिंग फंगदबगी अवाबा फिबम मायोकना हनगदौरे लैंगाकना पॉलिसी सोइबना मरम ओइदुना लौबुक सिंगदा इकंगी अवाबा मायोकना रखपने हाइना ऑल मणिपुर प्रोग्रेसिव फार्मर एसोसिएशन अम्फा की प्रेसिडेंट थोइबा कोंथौजमना फोंगदोखरे अरोइबदा ताबिरिबा पुमनमकपु थागतचरे।